KFNPD की Makhada Khwairamband ima Keithel da open market sale tawduna miyam da ahongba mamal da cheng Pangthok-Khre. Open market sale asi department asi ki secretary Namoijam Khedavarta Imphal West ki deputy commissioner Mayanglambam Rajkumar amadi director ke Bonogi meeting Makhada Pangthok-Khre. Open market sale adu da cheng kg amada lupa kunipan makhaida yonduna mi amada kg manga fawba lawba yabagi khudongchaba phanganki. Hiramasi matang da KFNPD ki inspector Athokpam Gokul na fongdorpada laiba ki waraba matamasida miyam na cheng fangdabagi thengnariba awaba sing kokpa ngamnabagi pandamda open market sale scheme gi makhada CLC pangthokpani. CLC Imphal West District ki waina lakliba October 8 fawbada mafam hongduna pangthokani haina fongdorakhi. Leibaki awana tanaraba matamsida cheng tangna phangba aduga phangdabagi khudong chadaba mayam singa si koknabagi damakta department na ahongba mamalda praja miyam gi damakta open oina sale tawbagi dumba scheme am khagni hai tare mipum khudi makta lairaba ina khunba thabak tawba tawdaba leite punamak loina dum hariba cheng asi dum lawba yagani akoina hojik lakchaisina Imphal West ki oina tawbani se district ki dum tawgadoiba adumba scheme ni ahanba scheme mamang tha da loigre phase ahanba phase hai tare ado tongan mafam singda on one sport koi confine toroga leite ngasi ima market ta bai wani langol game village la ani next day after tomorrow ko adugi mathang da soi naurem thong tera sagolban lam Imphal West le riba lekai SCC da chala kanda koi smana open market sale to bagi khudong cha ba se department asigi secretary deputy commissioner amadi director gi me makhada koi yosoga punna koi mafum asida prajamyam gi seba to balak